Kerala Akanba Nongjuda Mioi Taramanga Shikhre Taret na Thiba Khangdri Haukiba numit nini humni sida Kerala Churaks Kiba Akanba Nongjuda Mafam kaya da ising tunjin bada natana ichawga mari lainaba thodok kaya laibak thibadagi hauzik fawada Mioi Taramanga Shikhre amasung Mioi Taret na Thiba Khangdri haina CM Satisona Fondokre Wafam Asi State Asida Disaster Management Authority ga Emergency Mifam Pangtok Aba Matungda Fondokibani Mahana Makataraduna Lengaki Amasung Mari Lainaba Authority gi Maikadagi Laukhatpam Thokpa Thabak Sing Laukhatuna Hauzikti Akanba Nongju Thohanba Ichaw Amadi Atopa Khudong Chadaba Kayagi Fibam Asi Control Tawba Ngamle Haina Lawba Yare Ichawna Awaba Tahalaba Hauji Relief Camp ta Laiba Mioi Lising Taramathoi Rongi Chana Thakaba Sing Helicopter Amadi Ground Team di mating na matam chana phanghanba ngamnaba hotnari haiki nakal amaronda Assam gi CM Himanta Bishwana state asida oiriba ichaw gi fibam asi nungnang ningai ni amasung ichawna sohalaba mafam kayadi makoktagi hauna sangat pagi tangai fadaba leirakadawi haina phongdokre Sivasagar amadi Charaidioda layamba yum amadi atopa structure Ayamba akai atoi thokibana makoktagi hauna khungang sing asi sengatpa mathau taragani hairi